पाउजेद युमफम ओइबा मरोइबा पाउ खरा अपडेट तौजरी सनातन की अचुंबा वेल पुथोकपियु युदो खुलाई पाइबा निंगतम लालौलुप सिंगी इरांग नेमथखिबा खकना लॉ एंड ऑर्डर की फिबम फगले आइबा यारोय सनातन की अचुंबा वेल पुथोगु आइना यूनाइटेड डेवलपमेंट ऑर्गेनाइजेशन युदो की चेरोल मन फंगदोरगले ऑर्गेनाइजेशन असिगे चेरोल असिना हाई सनातन मिसी की लेखना अचुंबा लंगला लंगजिन पुथोकपिदबा लाइबक थीबने मिसी असिगा मरी लेनना जेएसी जस्टिस फॉर सनातन चथरिबा बन लुप असिना सुसावटखे मातुंग तरकबा खोंजंग क्यादसु ऑर्गेनाइजेशन असिना सावटकने मरी लेनबा अथॉरिटी सिंगना अतेनबा मतमदा सनातन मिसी की अचुंबा वेल पुथोकपियो मणिपुर खुलाई पाइबा निंगतम लालौबा सिंगी इरांग नेमथगिबा असिदा पालेबा लेंगाकना चाउना क्रेडिट लौरे अदुबो निंगतम लालौलुप सिंगी इरांग नेमथगिबा खकना लॉ एंड ऑर्डर की फिबम फगले हाइबदे लानगने मरमदे मणिपुर क्राइम केयर नोंगमा नोंगमागी हेंगलगले रेप मर्डर ड्रग की क्राइम नुपी सिंगदा चथबा क्राइम अमदी अतै अतोबा सोशल क्राइम सिंग हानादगी हेंगलगले हेंगलगलिबा क्राइम सिंग असि अंथननबा तुंग कोइबा पॉलिसी लेंगाक असिना पुथोकपियो ngasi ningtam laloup singi irang nem thakibasi aukiba lenga kyage tung koiba policy ke pusilaga nem thakibane crime thoklaba matung da JAC amadi imung manung singa janaba purangna bo hona bakhakna crime handan bang ngamloi aire atopa pau amadana india gi oina mioi lakh ahunga lising kolhum do hena positive oire mioi lising aniga chatret humdra ga mathoina laikidre manipur da mioi chamba ga humdra manga positive oire ahumna laikidre Laibaka si goina hauki bapung kun mari asida khwaidi ki jambo oina mioi lakh hum lising kulhum doi chamba gani puga mari COVID-19 positive boire mioi lising ani ga chatret humbudra mathoina laichat asida ki laikana bangam dana laikidre aina Union Health Ministry ki report amana aire report asiki matungina hauki bapung kun mari asida mioi lakh ani ga lising yakai mathoi sanipan kun ga tarit na discharge taukhre aire haujik phawada laichat asida mioi lakh amga lising marhudara tarit chanipan marhudra mari laikidre Kodiyama Lakh nifu gamanga lising yang kai kataruk chani sukna mapan dari recover tau bangam khre aire laibaga sigoina apunba confirm case Kodiyama Lakh humpudra taruk lising kuntra ka taruk sahum sukna tarit chobaga loinana haujik active case Lakh kungani pan lising marfugani thoi chani sukna mari laire laibaga sigoina haujik phawbuda mioi kodi taramari Lakh yang kai gani thoi lising humpudra mathoi chambaga marfu tarukna covid vaccine kap thokre aire Manipur के वैना हौकी बपुंग कुन मरी असले मियोई चामा खुंपुद्रा मंगा COVID-19 पॉजिटिव ओरे अदुमय नमक लाइचत असने मियोई अहुम लाइकिद्रे नाउनो पॉजिटिव ओरे बसिंग असि थारगा अपन कंफर्म केस लिसिंग कुंट्रा सब्जेक्ट निफुगनि थोइ सोखरे अमरोम द मणिपुर लेंगा की PSED मिनिस्टर लोसी डिको ngasi जेनिम्स द कोविड वैक्सीन की अहानब डोज काखरे पॉलिटिकल एनालिसिस सु ओरिबा आमजु के एडवाइजर लहौथांप सरचंद्रा सु ngasi कोविड वैक्सीन की अहानब डोज काखरे वैक्सीन कापग मरी लेना एल सरचंद्रन हाइगिबदा कोविड वैक्सीन असिदा लाइचत असिदा ngaktoknaba amta ngairaba pambai amane सेक्शन थरोंग लौकटबासी यामना मरु ओय वैक्सीन कापी आइदनसु ताराइ तराइना लौबदि चुमलोय लाइचत असि ngaktoknaba लेरिबा चना कांगलोन सिंग गाना चतरा मियामना अकीबा लेतना कोविड वैक्सीन सुंगसोय सोयदना कापथोपियु आइन अपील तौखे चरगासिदा बीजेपी मणिपुर प्रदेश के प्रेसिडेंट प्रोफेसर ST केंचु COVID-19 पॉजिटिव ओरे हाइना भाग मसाना ट्वीट थादोराखरे माखा तरकबा अतोपा पाउ अमदना मियोइबदा कानरबा हु सेंद्रबा अमदि नोंसित मोसिंद्रबा बायोडीजल पाउजल डेक्स दगे पृथ्वीसिदा ngasiदी थाउगी ममल लेप लेतना थेंखांग क्या दे हेंगत खिबदगी मियोइबदा आइखोइदा हेना अवाबा क्या पिरे अदुबा पेट्रोलियम के पोथोक अमु ओइना फंगलिबा डीजल असिगा मानना पंपी नत्रगना सासनदगी फंगबा थाउ क्या पुथोरकले मसिबो बायोडीजल आइना खांगनाय हारिबा थाउ मखल असि निंगथिना प्रोसेस तौरबा मतुंगदा डीजल इंजिन दा हापसिनथना निंगथिना मथौ तौहनबदा नतना आइखोइ मियोइबा पुनमक्ति हेना कानाबा फंगले बायोडीजल हारिबा थाउ मखल असि अल्काइन स्टर सिंगने हारिबा थाउ असिदा हु चेनबा पोचाक सिंग याउदे मै जाकबा मतमदसु नोंसिता मोसिनबा पोलम सिंग चांग्याम नेमना थादोरगे डीजल इंजिन सिंगदा बायोडीजल सिनबा याबा असिना फोइल की मुहूर्त मरु ओइबा थाउ ओइना सिनबा यारगने हाउजिक लेरिबा थाउ हानफम सिंग असि सिनरगा मियामदा बायोडीजल फंगनबा याय अमदे हारिबा थाउ असि ngasi मियामनसु यामना पामना सिनबगी चांगसु हेंकलगले पोट पुदोक पोसिन तौरिबा गाड़ी सिंगदा बायोडीजल असि जानसिनदना सिनबगी चांगसु हेंकलगले बायोडीजल की डिस्कोसिटी असि पेट्रोल अमदि डीजल का मानै बायोडीजल मखल की मतुंग इना मसिकी स्टैंडर्ड सु ममिंग तोंगाले स्टैंडर्ड सिंग असिना थाउ असि सुंगबा मतमदा करी पामदबा पोलम सिंग जहनदनबा लौथोखरबगे हाइबदसु तागे खुदमोइना ग्लिसरीन अल्कोहल अमदि फ्री
fatty acid sing Laothokle sulfur ki chang yamna nemna haksang chokningai oitaba mongda diesel gari sing da biodiesel asi khakta haplaga thawba yai petrol diesel lagi biodiesel na nan bagi chang wangba asi ki khutong chaba kya lai biodiesel asi celsius degree mari da famjinduna gel olage marmaduna ning thamda gi matam da biodiesel asi petrol diesel kharajan sinaraga sinarabadi hena khutong challe nung hawai dagi loba thau hangam thau awa keke dagi loba thau amadi algi dagi biodiesel sungdoge hotel sing da pot ngauba natragana tawbagi fatraba thau sing dagi so biodiesel sungba yai maleng biona sinariba diesel gi chang asi yamna wangkhiba maramna haujikdi biodiesel gi chang asi yamna puthoktuna diesel gi mahut biodiesel na chindor padadi yamna aruba am oikigane adubo aikhoina pambi dagi sungba thau gi chang yamna puthoknaba pak chana farming toragade aikhoina sinnagadaba petrol diesel gi mahut biodiesel na mahut sinbagi oithok palai haujikti lainung da lairiba thau gi pukaisu hantarakpana maram oiduna biodiesel na mahut chinaba thorang malem sinba thongna paikalagle biodiesel na carbon monoxide thadokpagi changsu 50% hantalle aduga carbon dioxide thadokpagi changna chada 78% hantalle maramasina hiram khudimakta aikoi miyoibadasu biodiesel na kanaba yamna helalle atop pau amatana positive oiba masing yamkhtlkpadagi khul anida total shutdown Laothokle Pradhan hojik laiba kasida amati Manipur da COVID-19 pandemic ki second wave ki oiraklipa phibam masi yenglaga Imphal East gi Jarpok Laimanai amati top singtha khul anida hayeng ayukta gi horaga me tarit phawba total shutdown Laothokle hain top singtha gram panchayat ki Pradhan jumnam tombana bhangdorakle ngasi top singtha youth progressive organization ki sanglen da khul ani ki oiba apunba mifam ama pangthokladuna Pradhan tombana phangdorakhibada top singtha khul asida matau karum da covid positive oiraklibano aibagi maram khangdana tribal history leitana mioi mari positive oirakle masida natan atei mioi kya amasung positive oirumgatra aibagi singnaba leire marabadu ngasi tulihal jila parishad top singtha gram panchayat Laimana youth club yeribok nongpok ningthau youth association amadi village level federation jauna punna phaminaduna khandaraba matungda shutdown tawgi phirebasi lobane numit tarani chukna chathagadaba shutdown asi oirakliba phibam asi ki matungina matam gi sangtorpasu yai haike hayeng april sachat kunipan gi ayuk pung taruk tagi hauraga mathang tha me gi sachat tarit phawbo chathagadaba shutdown asida miyamna sumating pangbiduna aikhoi punna covid-19 asida ki ngakthoknaba honabada saruk yaminasi hainasu Pradhan tombana apel tawrakle shutdown asi ki manungda emergency essential servicing ana layeng ana ayek lining laisol amadi e pawgu mari leinaba singti komthokani aire ngase ki bimphap aduda top singtha gp ki Pradhan waitomba tulihal jila parish ki nominee kongbam Kishore Kumar typo ki president pangambam Arun gp ki ward member sing club association singibu chingna sarwya khe maragasida marks uptaba sing fine tihanduna jail da thjinkhre covid laichatta ki ngakthoknaba haiduna Manipur lengan akanba sop Laothokle bagi marung chana Manipur ki Tongan-tonganba myam tinba mafam sinda marks uplamdaba sing Manipur police na pharaba matung mathau taba fine Lupa Lising ama thihllaga nobit humni jail da thjinkhre aire Jarpok lamkhai da sum myam tinba mafam da marks uplamdaba mi nifu mangarok phagat pagloinana Thawbal gi executive magistrate mamang da pothoklaba matung fine oina Lupa Lising tarit ka chawm thiankhi aire Nagalamarom da Secretariat chngba athingba thamkhre Manipur da COVID-19 ki anisuba wave ki oirakli pe phibam asigi yenglaga Manipur Secretariat non official visitor sing khudak tagi changbada matam khara ki oina athingba thamkhre athingba si note amadi south laiba Manipur Secretariat ki block wings amadi building sing da chanagani ana Manipur laika ki Secretariat General Administration Department ki principal secretary bhi bulmul magda order amathokre order sigi matungina non secretariat government official singa wenadi guard commander singa ningthina verified toraba mathungda changnaba ayaba pigane adumoinamak covid case na kanglon sing ningthina ga gani aire makatarakba atopa pau amadasu security pibinaba India ki home secretary da se paisinkhre haujik Koubru Chingda holy cap amasung holy chingda Laikhurumba chatpada aki-akhang na chngba pirkpagi matangda madik chaba security public amenities and healthcare sing pibinaba Union of India ki home secretary da representation ama paisinkhre amasung Manipur ki chief minister zo covid uppiyu khagankhre and leadership council of thangtagi convener w Pradhan mitai na thadorakpa cherolamana phangdorakle aroibeda content sing asigi maru oipa pau khara asiba pau damjariba Manipur local news YouTube channel amade Facebook page asidagi yengbiri bopna bakpa thaka chari channel asina tomda kanarabade
subscribe to video subscribe to video like and share to busu ka bi kanu pramako amuka na thagajari